namduna phiral yungsilambage ECI da wakat mifam famkhre kumsing 2022 gi angan basarukta pangthokadoriba taragani thoi suba Manipur Assembly election 34 Wangjing Tentha Assembly constituency gi manung chanba Tentha khulda Congress supporter singna BJP supporter singi yumsing khanduna changlaga nampuda Congress ki phiral yungsin bire asigumba Congress supporter singi kahian ba miyoi bagi hak khongaw na bagi thawong sing asi athuba matamda yengsin biyo Tentha gi BJP supporter sing ingna chikna masa gi apamada bot thada ba phangana na ba sinbiyo haina Election Commission of India gi Chief Election Commissioner da ngarang 34 Wangjing Tentha AC gi manung chanba polling number 34/1 dagi 34/7 phawbogi BJP worker singna Deputy Commissioner Thobal ge khuthang da wakat cherwalama pisin khrei nakalama romda sigumba Wangjing Tentha Congress ki miyoi bagi hak khongaw na bagi thawong sing khutta lepi yo aikhoi ningtamna apamba mirepta bot thada jage haiduna Tentha khulge masing yamlaba BJP supporter singna khongjom da wakat mifam pangthokre wakat mifam aduda aikhoi ingna chikna bot thada ba phangan biyo aikhoi bu aki tujung ba pokhan bigano BJP ge imung sing da namduna Congress ki phiral yung bigano Tentha ge BJP imung sing bu ngak sen biyo Tentha da lo yauhan biyo Tentha da ningtamna achumba mawong da mikhal pangthok piyu haibana chingba thaba play card sing sizinakhe wakat mifam aduda saruk yakhibi Tentha Thobal dage moirangthem ningol laisram ongbe memcha debi na haikibada handaki mikhal asiga mari lainana Tentha khulda miyoi bagi hak khongaw na bagi thabak thawong kaya Congress supporter singna charaga lairei BJP flag yungba imung singda Congress supporter singna changsilaga nampuda Congress ki phiral yunghanba Tentha gi yumthong khudingmak BJP da bot piba yaroi Congress ki mirepta pigadabani haibana singba wahi kaya sizinaduna aki akhang pibi rei ngasigi wakat mifam asisu Tentha da phambagi mahutta khongjom da oina phamliba asisu pamdaba thokdok sing thoklakpa yai haibagi ni hojik Tentha da oirakliba phibam ase laingakna matam chana yengsinbiu lakhotpam thokpa thabak sing lakhotpiyu hainasu mahakna Leingakki pukning chingsinki Mantri Pukri area da Yelhomi gi masak uba phangdre JCILPS Mantri Pukri area da Yelhomi gi masak uba phangdre haina Joint Committee on ILPS System Finance Convener Luwang Sasingkhai na phongdorok le Mantri Pukri Youth Development Committee amadi Development Committee khunau laikai ga khusam naraga Mantri Pukri akoibada ILP card paiba paidaba check taunaba drive chathabada miyoi chatruk lom check tawbada miyoi chamagi mathakta ILP pass pairam de kharana matam helaba permit paiduna leiramba su thengnare masimak Mantri Pukri area da Yelhomi sing khudong thiningai gi thakta leire haiba taklei politician kharana makhoi gi bot phangnaba mitop kaya voter list ta chalhanbagi khudam su phanglei pass paidana leiramliba ayamba senmi oiba maramna makhoi bu lahelloge hairabade aikhoi suba nomba kanbagi tangai phadaba leire laingak na su ILP mapung phana chana hanana pukchel sengna thabak tawbiyu haikhe IRB gi ahan ba cycle petrol unit hangdokre Thobal district ki manung chanba khangabokta leiba ahum suba Indian Reserve Battalion IRB gi kunmathoi suba Rising Day pangthokpaga loinana ahan bo oina cycle petrol unit amasu hangdokre e sardagi escort gari ga thengjinabada MR gi personnel yauna manga soklei None district ki manung chanba Taukumjang village mapagi lambida Manipur state ki president Sarda Devi gi escort tongba gypsy ga ambulance amaga ngarang ayuk pung 8:04 mga rom taba matamda thomjinabada taret suba MR personnel mari yauna miyoi manga sokpadagi Imphal gi Ras Medicity da aruba phibam da laikana khrei police ki pauna hai ambulance aduna none romdagi Taukumjang village tamna lakpada mayok nana lakpa BJP state president e Sarda Devi gi escort tongba registration number yaudaba gypsy ga thomjinabada gypsy adu da tongba escort mari yauna miyoi manga adu sokpane soglaba miyoi sing adu de lamding nasi khongdagi yendrembam Savachandra Singh chahi nifu apokpa samu lamsang kaithel dagi arambam yai ma chahi kuntra gani thoi apokpa Rajen awang sekmai dagi yumlembam Kumar chahi yangkai ga taruk loina be abem senapati gi Wilong village dagi El John Maram chahi nifu gani thoi loina be Kanga Maram amade Bamon laikai dagi Naurem Dilan Singh chahi kuntra apokpa Naurem Wingthem ne soglaba sing adu khudaki oina none PIC da first aid piraba matungda Imphal tamna puraktuna Ras Medicity da laika nakhre haide ex chief minister Okram Ibobi bel pi khrei
Masagi Sentoka Chanadaba Mawongda Lantum Paisin Bamadi Senja Tumzaga Mari Lainana State Asigi Chief Minister Oiramba Okram Ibobigi Matakta Government of India Ge Enforcement Directorate na Laukhat Kiba Case Amaga Mari Lainana High Court of Manipur na PR bond lupa lakh ama thian baga loina bail pi khre Enforcement Directorate ki case adudagi bail pibi na ba ex CM na tharakiba petition gi hearing kupna chatharaba matungda ngarang High Court of Manipur na mahakpu security aniga loina PR bond lupa lakh ama thian duna bail pi khibane adum oinama court ki ayaba yaudana Manipur gi wangmada chattanaba case asigi mari lainaba thabak thauram singda yaikhai thingai gadaba amadi case asigi makha taba investigation da Court amadi mari lainaba singna kaurakpa matamda laknaba pauktak pikhi loinana hairibo wapam sing asi indaba tarabade Enforcement Directorate na court ta hairakpa amadi order asi kakpasu yagani haikhi Chingi MLA singna bot kakhraga Imphal da laikhibadagi Chingi lamsing chawkhutabane Chief Minister State asida BJP na lusingba sarkar lakpadagi Manipur asi pumhong honglei Mingba kairaba political party khara natana miyamna de hauzik lairiba BJP lengak asi phatte haiba amata yaudre Chingi lamda sothariba sisu bot kakraba MLA singna khulda laibagi mahutta Imphal da laibadagi ni haina Chief Minister N Biren na ngarang nungba kendra gi manung chanba none da pangthokiba BJP gi oiba nongmagi political conference ta phongdokre mahakna makhata na haikibada Chingi miyamna makhoi gi khulda lairaga thabak tawroidaba mihut sing thagat pirakano Hana lairiba mawong aside Chingi miyamna makoina pamba mihut aduda bot thada khraga loire mirep oiriba singna bot ki matamda khulda laklaga miyam khara pisa pithak tawramlaga bot ka khraba matung Imphal da laikhibana Chingi lamsing sakhutana lairambane Chingtam thong manana sakhul hansi hairabade Chingtam animak chap manana semgatpa mathau tai Manipur bu Singapore gumna semgatpa haibase aigi challenge ne Biren Sing na question ba Manipur bu ising na question ba Singapore gumna semgat pahai base aigi challenge ni haina Manipur gi Chief Minister N Biren na phongdokre wafam ase BJP ya school maldan na sinduna Brahmapur aribam laikai da laiba YCB ground da nomagi oiba political conference da saruk yakiba Chief Minister na hai kibane mahak na makata na hai haukiba chahi humbudra rom ase da miyam na bot pibada aranba thagat loidaba mi kaya ama mihut oina thagat lambadage hauzik lamdam ase Yawon chumba lamdam ama oiba ngamdana lakpane adubu haukiba mamangi assembly mikhalda miyamna achumba mihut thagalakpadagide haukiba chahi mari makhairo masida yawon chumlaktuna sakhutpagi lambida lakpa ngamlei makhata na miyamna achumba mi sing thagat piragade soidana Manipur ase Singapore gumna semgatpa ngamgani haibage thajaba lei masimak mahaki singnabane ya school asida mirep oigani haireba mi amage video viral amada Mahakna miyambu yamna usittana sel na laigani haibagi mawongda ngang sakliba du tabada nungaite adugumba misak aduge mifamna chingba yaubigano atay constituency mayamgi mamangda ikaiba pokningai ne English khara nganglaga bot lepasu yaroi lamdam asidadi thaksi kasi chanalon kaya ama lairibane dukan phamgera check yongera tawraga adumak laibana phagani hainasu Biren phongdokhe mahakna hai hauzik lairiba government asibu kanana bohonabada TH Saityavrtana Taukiba mahak lairi haina thoglakiba adugi laman tolle mahakpu kaidongaida miraigadaba leite mathangi mikhaldasu adumak mahakpu thagatpira u haikhe Advertisement ge Senpham Pithoktrabadi December 10 dagi Manipur Leingakki Paosing Fonglaroi State asigi chingamadi tamdaladiba tongan ba media housing da Leingakki matamgi oina hapkhiba Advertisement ge Senpham lagliba December 10 fawbugi manungda Pithoktrabadi Manipur Leingakki mari leinaba Paosing Phongdana ba warep laure haina Editor Guilds Manipur amadi Hill Journalist Union anina warep laukre Aroi bada tabiri bapum namakpu thagatjari